All Manipur VDF Employees Welfare Association gi Central Committee na District Tara Taruk ki VDF Welfare Association Singa Puna Kusham Naraga. Ngasi Thawal District ki Khongzom Chingtham da VDF Employees Singi Achoba Mifam Pangthoktuna August amadagi gun down amadi pen down strike makha chatharagani haina warep Laothokhre. Ngasigi mifam aduda hojik BDF singna thengnariba awaba khudongchadaba kayagi matangda kupna khanaki mifam aduda wangangkhiba singna matamgi lengakna VDF singda yengliba meeting kaya adu kham thengna pendaba fongdoknaki All Manipur VDF Employees Welfare Association gi President Sanjit Chagol semna haikibada VDF sing asi lengakna 24/7 mathau tawhali law and order ngakpada red zone buffer zone da VDF sing duty tawhali police personnel amaga chammanana pungkun mari mathau tawhalaga VDF singi gi tolopna haikru manada yomlaga piri hojiki matamda BDF amana fangliba thagi kusumal asina imung manung pubangamba oithokte BDF singna kusumal hengat pinaba madi atai fangpham thokpa khudong chaba sing lengak na pibinaba wakat sing takshinduna gun down amasung pen down gi khongjang changshilurei adubo lengak na Pithokna bahotnaragani haibagi thazaba piduna khongjang handoke tha ani helabasu thazaba pikiba sing thabakta onthoraktabadagi BDF singna Lakliba August amadagi hanagi khongjangdu makha amuk hana changshinana warep asi amato oina laurakpani haina fongdoke adu makha tabdasu kogi lebiriba department sing koi ga mari leina department sing nasu koi masa manau koi kanbira kanda family me amji koi na leijariba aigin pi lady ai agang lady sa lady aigin lady ba kodi mai pa me am lady misina meten tawba konarak ni na lady ba sarkar kogi ta government sida kai makara koi happy na ba koi jo se yang pik ka ni na kan happy wa koi na me am ajani masida da koi na tangal li koi lady government sida am na singna dona ta koi taw yang taw ni te member me am ya pa ba idar me am ya pa ba me am je masi khangna thabak taw bi ai wa ban se me am request na koi ajari maram di kai gino ai ba kanda hai ba tulop sina koi na lupal sing tara ka chawa phang sina kung manung me tem taw ba konar ta ba tawriba di tuna 24 hour taw ba maram kanda imung manung jingda pahi lang ba me am thongna ra ba imung manung kai biya ba adu masa masu men ba konar ta ba like ta ba gi degree sing gi bin mai gi bin sa gi me am je problem ra pa kanda khang ba ngam gi pangando lerek na maram kanda ngasi gi education na se sangjan jabani hai ba si mayam da koi sengtok jari